Manipur State Assembly mifamgi ngasi aroiba numita demand for grants ki mangagi apunba senfam lupa koti lising amaga nifumathoi lakh manga lising yankhai mari gi senfam house da pass tawkre. Mitai maitai bu schedule tribe list chalhannabagi thabak paikhatpa hore haina Chief Minister Nongthumbam Birena ngasi Assembly mifamgi aroiba numita phongdokre. Manipur Human Rights Commission Financial amadi staff yauna infrastructure gi awatpa kaya leibana mapung fana mathau tawba ngamdre hairi. MSPDCL gi linemen singna makhoi bu regular tahanbiu haina demand tawraduna ngasidagi thabak lepagi khongjang changsin ba hokre. Amasung tangkul furuki maru marang hunbagi amata ngairaba kumhai luira fanit English sangni taramapan ngasi Ukrul district ki Hungpung village ta harau tayamna pangthokpa hokre. Myam bukurumzari adom ne briefs impact news ni ai rina thingu zamna hauze pungja sfawgi maroi pausing myam da pizari. Manipur State Assembly mifam gi ngasi aroiba numitta tongan ba department singi demand for grant manga gi apunba senfam lupa koti lising amaga nifumathoi lakh manga lising yankhai mari gi senfam pass tawkre. Demand for grants ki kan khanaba matamda haksil gi oina MLA Joy Kisan lukhoi amasung awangbo nyumaina thangalakiba policy kat ki wafam sing da Health Minister L Jentakumana paukum piraduna National Rural Health Mission gi senthang makhada wangoi CIC da operation theater amasung level room sanaba lengak asigi thaurang leire. Infrastructure semgatnaba darkar leiba doctor nurse yauna staff khudingwak mapung phana mensinaba yauna health sector gi hiram khudingwak ta khumang chausinba lengakna paikhatpat yaba thabak khudingmak paikhatlagani health sector da miyam bu pelhanba khudong chaba pumnamak phanghanba haibasi lengak asigi su apambani state asigi oiriba sel thungi phibam nambaram oiraga mapung phana thabak oina onthokpa ngamdabagi khudong chadaba kayasu leiri haina house ta thamki information and public relation ki demand da media house singi advertisement bill pithok taba amadi Imphal West ta press parks sabagi matangda MLA KS Joy Kisan amasung MLA AK Mirabaina pukhalakhiba policy katta IPR Minister TIS Beswajit Nahai media house singi advertisement ki bill asi mamangi oinadi pithokre English singani tara nipan tara mapangi oinadi panduna leiriba bill asisu athuba matamda pithoknaba hotnari press park sabagi matangda lengak media housing press park sagadoriba mafam adugi miyamga punna mifam kauduna khanaraga waroshin puraknaba hotnagi haiki. Commerce and Industries ki matangda MLA KS Joy Kisan K Mega Chandra TIS Lokeshwar amasung Surja Kumar Okram ki maikaidagi pukhalakiba wahang singda Minister Biswajit na industry ki tongan ba hiram khudingmakta thabak yangsinduna chaukhatnaba hotnaba yaba khudingmak lengak asina hotnari Sibaga chap manana leiruraba spinning mill hingat hanaba budget ta sel haptuna semjin sajin ba loikre more da leiba school shopping mall su chahi asigi March April da mapung phana phamhanna ba thabak paikhatlagani haina house ta phongdokhi Maitai Singbu schedule tribe list chalhangatabani habagi demand ngasi lengakna yamna lumna lawi loinana ST lista chalhanabagi thabaksu process ta leidi haina Chief Minister Nongthombam Birena hojik chathariba Manipur Legislative Assembly gi ngasi aroiba numit ki miphamda house ta thamkhre opposition ki MLA K Mega Chandrana maitai bu schedule tribe list chalhallu haiduna ngarang chatkhiba miyam gi rally adugi matungda Manipur pumbada kaukhiba general strike adugi matangda pukhalakhiba calling attention ki pakhum oina Chief Minister na house da phongdokhibani pukhalakiba calling attention aduda Chief Minister Nongthombam Birena makha taba pakhum oina Manipur asi tongan ba phurup kayana khundamina ba state amani democracy chatpa lamdam oibanina pumnamakna apamba piningba comment pinari ba asigi matangda
kupna khanaminabagi tanja launaba su hotnari chingdadi article 371 clause 3 ki makhada constitution ki protection lay adubu tampaktadi loinama khundaba yabagi ayaba lay masigi mathakta atai phibam kayana maram oiraga oirakliba phibam asina maram oiraga prajana mipaiba pokliba adu lengakta su fawi haina house da fongdoki ngasigi mifam asida tongan ba lengaki loisang kayagi demand for grants ki oina apunba lupa koti lising ama henbagi senpam pass taunaba kana khana nainari Assembly mifam adugi wahang pahangi matamda MLA AK Mirabaina active service ka mari lenana supplementary question hoina state asida nupi angang singi mathakta chathaba crime sing lakshinabagi damak state asigi nupi police ki phibam karamba phibam da lairi haina wahang hangki wahang aduda home gi thaupuri ba chief minister Birena state asigi nupi police ki strength hena mapung phana leihana ba darkar leba nupi police ki award pa pham pomnamak athubada mensin ba thabak paikhat li haina house da pakhum thamki house da chief minister na makhata na state asida nupi angangi mathakta chathaba crime thengnana ba lengak asina paikhat payaba thabak thoram sing khumang chauksina paikhalakli hanaga yengnaru badadi housing state asida nupi angangi mathakta chathaba crime asi chang yamna hanthare haiba yare haina su fongdoki Manipur Small Farmers Agri Business Consortium na Green Hill Society Senapati ga khutsam naraga nongmagi oiba horticulture crop ka mari leinana post harvesting amadi marketing gi oiba training program amangasi Senapati district ki manung channa sorbungda pangthokre training program aduda Manipur Small Farmers Consortium gi project coordinator MS Khaidemna amadi Mekelva Agro Machineries and Services Imphal gi Managing Director TI Baleshore Nahakpam Foods and Beverage Imphal gi Chief Executive Officer N Santa amadi Green Hill Society Senapati gi N Joyson Tau yauna maikai adom da leiba lomi kyana saruk yaki training program aduga mari lenana MS Khaidemna fongdokibada state asida leiriba ching amadi tamgi maphamda lomi singna puthokliba mahai marong amadi manamasing gi kanabadi lomi singna Pangbadi ngamdana lairi laumi singna puthokliba pothok singi mamal laumi singna lepagi mahutta consumer singna lepli matang asida laumi singna puthokliba potlam singasi ningthina liba amadi packaging taunaba technology khangbagi tangai fadaba ama lakli quality leiba amadi market ta demand leiba mahi marong khangna laumi singna puthokpa ngamlagadi laumi singi kanaba oigani haina MS Khaidemna fongdoki ngasigi training program aduga mari lenana momagi assistant project officer Dr. L Zibit KVK Thaubalgi Agrogi subject matter specialist and Tomba Green Hill Society ki president and Joyson Tauna tongan ba topic ta wangangki Bazar khudimagta lekai khoi district khudimagta shopping mall mayam ama thokle shopping mall sinasu is a good asset pharmacy ki damakta pot yombagi khwaidagi araiba outlet ama woiba phanglabani tampakta phangda potu chingda puthokpa ngami akhoi ningol chakhoba matamda hawai thak valley da puthokpa yade chingda yam line puthokpa ngami october thada adu maman tangna hojik sidan du phangami puthoyaraga yam maman tangna yom ngami admaina khoi gi cropping cycle cropping sequence si season ga chanaba singasi puthoaga sendong si yam line tanba yai adu damukta ni marketing agency mayam ma khoi link to holibasi posi tharaga yondragadi madu value karimta leite Institution ama oibagi masagi mapung faba autonomy leizarabasu human rights Manipur Human Rights Commission lengakna financial autonomy PB daba amadi staff amasung infrastructure gi award pakaya leibana mapung fana mathau tawba ngamdre hairi wafam asingasi commission asigi acting chairperson Khaidem Maniga Paumi Singha Mahaki Office ta pangthokiba unabagi thoramda fongthokibani mahakna makha tana hai National Human Rights Commission na pirakpa guideline gi matungina Administrative Division Law Division Investigating Division Research and Training Wing haina khaidoktuna State Human Rights Commission singda yamdrabada staff chamaga kunthra di leifam thokpani adubu Manipur gi oina supnatagi staff tara muktamak leibana miyoibagi hak khongaunaba thodokayagi case paikhatpada thintha halle haiki Mahakna makha taraduna lamdamasigi miyamna lengakna tolo pibidre haiduna natraga miyoibagi hak khongaunarappa matamda khongjang changsin bagi mahuta Manipur Human Rights Commission da wakat pirau commission na chap chabe action lokhatchake haiki
गवर्नमेंट बु चाहिए नते गवर्नमेंट ना अदुगा प्रेस ना अदि प्रजा ना ह्यूमन राइट कमीशन ची करिनो हाइबसी खंगनरमद्रिय मसी इंस्टीट्यूशन अमनी असुक याम चावगदबनी सरकार चिना पाइखलीब पुनमक से ह्यूमन राइट्स कन्ननबने मधुगुम्बा सरकार ने ह्यूमन राइट्स कन्ननबा लंबी थोंग सेम साबा प्रजा की पॉलिसी प्रोग्राम यालिब मैम से ह्यूमन राइट्स के मनुंग चनमनी सरकार सिने ह्यूमन राइट नाकदोरिसे मान नाकपंगमदबनीना लोइना ngमदबनीना सरकार की असोइबा योइबगी हक मांगनबा प्रजा के हक मांगनबा तौरब कांदा वासदोक ओइना ह्यूमन राइट कमीशन ना लाउरु खोंगु रिकमेंड तौरु तौगदबनी हाइबसिदा सरकार ना मधु इनगद थासिगी तांग अमसुंग अनीदा नुमित निनी चुपना अबू धाबीदा चथखिबा ऑर्गेनाइजेशन ऑफ इस्लामिक कोऑपरेशन OIC की मिफमदा लेबाक असिगी एक्सटर्नल अफेयर्स मिनिस्टर सुषमा स्वराज न सरुक याखिबदा मणिपुर की गवर्नर डॉक्टर नाजमा हेप्तुल्ला ना नुंगाइबा फोंदोखरे इंग्लिशिंग अमगा चमापल हुंफुमापंदा मोरोकन कैपिटल रबत पांगथोखिबा OIC मिफम की हौदोकपा नुमित्ता इंडियाबु सरुक याहनखिदबा मतुंग चही यांखैगी मतुंगदा यूनियन मिनिस्टर असिबु गेस्ट ऑफ ऑनर ओइना सरुक यहालकपा लेबाक मियामना चाउथोकचनिंगाइनि हाइना फोंदोखि ngasi राज्य भवनदा पांगथोखिबा पाउमिसिंगा उनबदा गवर्नरना हौखिबा चही मंगा असिदा प्राइम मिनिस्टर नरेंद्र मोदीना टेररिज्म की मायोक्ता लेपखिबा लौखिबा लेपा लैत्रबा थौदांगसिंगबु इकाई खुमनबा उटपा ओइना चही चा कयागी मतुंगदा खुदोंचाबा असि पिरकपनी हौखिबा मिफम अदुदा टेररिज्म की इशूसिंग की मतंगदा यूनियन मिनिस्टर सुषमा स्वराज ना वाफम कया थंबा ngमखिबा असि चाउथोकचनिंगाइनि प्राइम मिनिस्टर की खोंथांग असिबु मालिम की लेबाक कयाना ngasi सौगतली मसिना टेररिज्म मुथतपदा चाउना मतिंग ओइरगनि हाइना महाकना फोंदोखि I want to congratulate the Honorable Prime Minister for his continuous efforts the last 5 years in creating a goodwill and friendship and a place for India all over the world, and especially in the Gulf and OIC countries. And this is the result of which that in spite of Pakistan objecting to India's participation in the OIC conference, Mrs. Sushma Swaraj was invited as an honored guest and she was given the platform to speak. This is exactly 50 years since the first time Fakhruddin Ali Ahmed went to Rabat to the OIC conference. क्वाक्तादा लैरबा सेरिकल्चर ट्रेनिंग इंस्टीट्यूट की ट्रेनी सिंग अमदी इंटीग्रेटेड सेरिकल्चर डेवलपमेंट प्रोजेक्ट की बेनिफिशियरी लौमी सिंग की ओइबा फील्ड कम एक्सपोजर विजिट की दमक ngasi अयुक इम्फाल थादोखरे असम बोरो टेरिटोरियल काउंसिल यावना अतोपा लोनाबा लेबाक सिंग द चटखिबा खोंगचट अदु डायरेक्टोरेट ऑफ सेरिकल्चर की डायरेक्टर एस कुंजके सोना डायरेक्टोरेट असिगी ममांगदगी लमथाखी फील्ड कम एक्सपोजर विजिट अदुदा सेरिकल्चर ट्रेनिंग इंस्टीट्यूट की महिरो यांखै अमदी बेनिफिशियरी लौमी तारा याउखी सिल्क प्रोडक्ट पुथोकपददी अखोई ऑल इंडिया कंट्री की ओइना असम नंबर 1 नि मरोइना असम की अखोई की अदुदा नतन इरी की तोंगानबा अखोई की मिल मयाम सो सामदा एस्टैब्लिश तौग्रे हारिबा अना मणिपुर दजो अखोई इरी स्पन मिलम खक अखोई संगाई पासिदा अखोई अथुबा मतमदा इंस्टॉल तौरनी अना मदैदा मफमदुदा असमदा अदगी बोडोलैंड तौरिबा इरी की कोरे की इरी कल्चर हाइतारे सिगी मिल अदगी फार्म की मोंग मयाम सो अखोई खंगबा दरकार लेबा अना हंतकी एक्सपोजर बिजिसिदा सात्र मयाम अदि फार्म मयाम खारिजि मजिगी मरुइदा बिहाइंड अखोई की एजेंडा आम सु लेय एलिमेंटरी एजुकेशन दगी हौरगा हायर स्कूल की थाक फाउबगी लाइरिक फंगद्रिबासी बॉसेमना मार्च 10 दगी 15 फाउबगी मनुंगदा फंगहलगनी हाइबा थाजबा पिरकले हाइना एमसु की चेरोल अमन हाइरी करिगुंबा बॉसेमना पीरिबा मतम असि फाउबदा लाइरिक फंगहनबा ngamdrabadi एमसुना लाउथोखिबा मतुंग इना बॉसेम एजुकेशन मिनिस्टर अमदी एजुकेशन डिपार्टमेंट ता खोंजंग चंगसिलगनी हाइना चेरोल असिना मखातारी बेंगलोर बेस तब कंपनी क्वेस की मखादा थबक शूरीबा MSPDCL की लाइनमैन सिंह रेगुलर तहनबियु हाइब डिमांड वाकत मिफम चथदुना मतम कक्तब थबक लेपगी खोंजंग चंगसिनबा होख्रे वाकत मिफम अदु कैसामपाता लैबा पावर हाउस की गेट चथकी इंग्लिशिंग अनि तरा मरी तरा मंगादगी MSPDCL की लाइनमैन ओइना थबक तौरक्लबा मखोइबु रेगुलराइज तौहनबियु हाइब डिमांड वाकत मिफम अदु चथकीबनी हिरम असिगी मतांगदा लैंगाक्ता कयारक वाकतपा अमदी मेमोरेंडम पिशिनख्रबसु ताशिनदना लैसलखिबनी हाइना वाकलोइसिंगना पेंदबा फोंदोरकली हंदक MSPDCL की नौना पोस्टिंग लौनबा होटनरिबा असि लौद्रिंगैदा मखोइबु हाना रेगुलर तहनबियु हाइना तक्सिलकली
0 hour yauruba sibawuda akhoi karigumba government gi side tagi nadraga MSPDL side tagi asibawda chap chaba pakhom ambaw phangdaba khwaidagi nangnaba matamda haragana haukhiba February gi tang 19 numisida ju akhoi assembly phamingai da speaker gi thong yaunaba na akhoi memorandum ama thajan jarame adudagi hendoga honorable CM gi keno da chalaga ju akhoi memorandum du thajan jaramani hojik phawda government gi side tagi nadraga MSPDL side tagi ju thajan giriba memorandum du gi maramda akhoi da hojik phawba chap chaba pakhom ambaw phangjade vacancy sida hana lejaraba experience लेरबा अखोइबो हाना प्रायोरिटी पीबीयू अखोइ रेगुलेशन तोबियू मसिन तब तारगदी अखोइ मखा ताबा होंजंग अदुम चंगसि लखजगनी आयुष्मान भारत की थौरांग मखादा लाइरबसिंगदा अना लायंगिदमक लुपा लाख अनिदगी मंगा फाव पीनब स्कीम प्रधानमंत्री जन आरोग्य योजना PMJAY की कार्ड की दमक एप्लीकेशन थारखिबा मियोय चमरीगा कुंतरेता प्राइम मिनिस्टर नरेंद्र मोदी न थारकपा लेटर खुदसिनखरे थौबाल म्युनिसिपल काउंसिल वार्ड नंबर 13 की काउंसिलर सनाशम इबोतोंबी की थौबाल सगोल तोंबदा लैबा युमदा ngasi ayuk pangthokpa achamba thoram amada कार्ड सिंग अदु येंथोखिबनी हौजिक चथरिबा ICSL एग्जामिनेशन का मरी लेना ngasi देसाम अमदी एम्स की अपुनबा टीम अमना एग्जाम सेंटर सिंह द चतुना येंगसिलुबदा लिलोंग हायर सेकेंडरी स्कूल मद्रासा अमदी हैरोक हाई स्कूल दा महिरोई सिंगना मओंग मरिल तादन एग्जाम थारंबा थेंगनरखी हाइना चिरोल अमना हाइरी थौंग सिंह असि अथुबा मतमदा मरी लेनबा सिंगना येंगसिनबा चिरोल असिना पुकनिंग चिंगसिलकली मतंग साइसिदा ब्रेक अमा लौजगे ब्रेक के मतुंगदा तांखुल फुरुप की मरु मरांग हुनबगी अमता ngairaba kumhai luira fanit इंग्लिशिंग नि तरागा मापन ngasi उखरुल डिस्ट्रिक्ट की हुंगपुंग विलेज दा हौदोखिबगी पाउ अमदी मणिपुर अमसुंग मालिम की तोंगान तोंगान बा इपाउ सिंह पुदना लाक्चगे इंपैक्ट न्यूज पु मिटिक दादन लेबियो मयाम बो मुकाना तराम नोकचरी बुलेटिन असगे मखा ताबा पाउ मयाम द पिजरी तांखुल फुरुप की मरु मरांग हुनबगी अमता ngairaba kumhai luira fanit इंग्लिशिंग नि तरा मापन ngasi उखरुल डिस्ट्रिक्ट की हुंगपुंग विलेज दा हराउ तयामना पांगथोक हौख्रे नुमित निनी चथगदौरिबा कुमहै असि हुंगपुंग विलेज की निंगथौ W पीटरना महाकी ओइबा वारोल पीरदुना हौदोखी चही असिगी ओइना कल्चर इज द ट्रूथ हाइबा थिमदा कुमहै असि हुंगपुंग विलेज की खवायो लैंगा फादा हौदोखिबनी कुमहै असि हौदोकपगा मरी लेनदा खुल असिदा लैबा खवायो लैंगा फा हाइरिबा मफम असिदा खुल असिगी कुमहै खुदिंगमक पांगथोकनबा मोनोलिथ अमसु चर्च की लीडर अमदी खुनगी लुचिंगबा सिंगना सरुक यादुना माइकुम हांगदोखी खुल असिदा लैबा तांखुल फुरुप की अपुनबा क्लान तरेतना अहानबा ओइना पुन्ना सरुक यादुना चही असिगी लौ सिंगुगी पोथोक मरांग काइना पुथोकपा ngamnaba मपुगी मफमदा थौजाल निखी कुमहै असिगी मनुंग चना खुलगी अहल लमन सिंगना कुमहै असिगी हौरफम ओइरिबा मरु मरांग हुनबगी सक्तम सिंह मियामदा उठखी लोइनना खुलगी नहा ओइरिबा लैसा सिंगना ला खंगा नुई कौबा जगोई साधुना मियामगी पुकनिंग चिंगसिनखी लोइनना तोंगान तोंगान बा नाट की ओइबा थौरम कया पांगथोकपना कुमहै असिगी मपुंग ओइबा सक्तम ओइखी कुमजा इंग्लिशिंग नि तरागा तरेता पांगथोखिबा स्टेट असेंबली मिखलदा सिजिनखिबा गारी सिंगी ड्यू सिंगा मरी लेनबा मपु सिंगना अथुबा मतमदा उखरुल डिस्ट्रिक्ट इलेक्शन ऑफिसर की ऑफिस तगी लौखनबा उखरुल डिस्ट्रिक्ट इलेक्शन ऑफिसर न थादोरपा चिरोल अमदा खंगहलकली पाटलौ थोंग साबगा मरी लेना PDCC ना वर्क्स मिनिस्टर बॉयकॉट तौबा उयुमपो ग्राम पंचायत यूनाइटेड क्लब ऑर्गेनाइजेशन ना याबा ngamloi खुंद्राकपम केंद्र की ओइबा चौखत थौरांगी थबक थौरम सिंगदा PDCC ना अयतपा पीरिबा असि अथुबदा लेपो हाइना उयुमपो ग्राम पंचायत यूनाइटेड क्लब ऑर्गेनाइजेशन की स्पोक्सपर्सन आइस सोमेंद्रो मैतैना थमलकली ngasi major khulda laiba Manipur press club ta paumi singa unaba amada uyumpok ta laiba club taraga taret ki apunba organization uyumpo gram panchayat united club organization की spokesperson S सोमेंद्रो मैतैना हाई खुंद्राकपम केंद्र की मनुंग चन्ना पाटलौ लंबी खोंगदा कलवर्ट साबगी थबक यावना लैंगाक पाइखलक्लिबा थबक थौरमगा मरी लेनना केंद्र असिगी MLA ना हौजिक चथरिबा असेंबली मिफमदा कंसर्न वर्क्स मिनिस्टर दा हंकिबा वाफमगा मरी लेनना वर्क्स मिनिस्टर ना लेंबिखोंगी कलवर्ट साबगी थबक लिपलिबा असि ऑर्गेनाइजेशन खरना केस थारकपदगी लेपनी लोइनना अथुबदा मरी लेनबा ऑर्गेनाइजेशन सिंगा वारी सानदुना वारोइशन पुरकनबा होटनगनी हाइबा वाफम थमखिबगद लोइनना PDCC ना वर्क्स मिनिस्टर खुंद्राक पमदा बॉयकॉट तवी हाइबा वाफम
Uyumpo Gram Panchayat United Club Organization na yaba ngamloi maram chade PDCC gi khongthang asi kendra asida paikhalak liba chawkhat thaurangi thabak thoramda apanba pibani PDCC na Works Minister boycott tawi haiba wafam asi pung nifunipan gi manungda handokadabani natrabadi committee asi maikai adomgi club maira paibiga pullaga boycott tawgani Nakalamaromda PDCC na media gi thongda committee asiga chatminnai haiba club kungamanga adu kari karamba club singno haiba mayek sengna thambiyu hainasu spokesperson asina makha tarakli Kendra sida thabak thorom chakho tharangi thabak torom torokpa khudimangta PDCC na hansang asak chadana sayet khoina chanmna thabak se Nasidagidi lepiro kendra chakho tabya de haiba panam thamina kanda khoi punamak se kendra si hanagi kendra tu da hanjindana ba upgrade oiba kendra mo oina bagi na khoi puna khona minasi work minister boycott tawa haiba se within 48 hour ge manungda sengdokada badi masi kariomba tawde haiba gi khongom du sengdokada badi kariomba tawda taragdagi Thangnaba numita Uypok GP Club Organization gi miyang makhada lekai gi leriba local club nisabal maira paibi development committee ka punda tanan mulung ta amani miyam punamak wakhan taminara matungda akhoi PDC hariba kundafam kendra leriba lukbasi boycott tawi khongeng sangsilakani haiba Moregi Primary Health Center the effect of smoking and other tobacco products for health profession haiba hiramda nongmagi oiba training program ama pangthokre Training program adu as in social changes ASOC amadi District Tobacco Control Cell District Health Society Technopal District na sinduna pangthokibani thoram aduda District Immunization Officer Dr. Gojendrona resource person oina tobacco chaba amadi churuk thakpagi mangjaba haiba hiramda wafam kaya phongdoki thoram aduda Moreda laiba Primary Health Center gi staff sing Asha worker sing amadi Angalwadi worker kayana sarukya ki Manipur gi tanglaba lamlaki uchek makhal ama oiriba uchek langmaidong ama moreda yonthoknaba purakpadagi nupa amana kalhauba ngamkhre uchek adu more ward number 5 Prem Nagar laikai dagi Salam Sushil kauba miyoi amana chingda lakpa sadanba kharadagi selga onaduna more police ta purakhi uchek adu more police ki additional SP gi pautak matung ina lokchau da leiba wildlife sanctuary moreda sub inspector amana sakhi oiduna sinakre hairi Thobal District ki Commando Kangbu amana ngasi numichungba matung pung amaga minute nipurom tabada Tata Truck MN05 2655 ta haptuna purakpa timber akakpa taraga manga phagatkhre loinana hairiba using asi yairipok khoirom Haitroi pokpidagi Muhammad Ikram Chahi Kungamanga apokpa Muhammad Abdul Salam kauba miyoi amana purakibani Thobal District ki Commando Kangbudagi phangba pauda hairiba using asi mari lenaba document amata yaudana purakpa thengnabadagi hayel lobuk palidagi phabani phagatlaba usinga loinana miyoi asi District Forest Officer Thobal da khutsinakre hairi Imphal West District ki Commando Team amana ngasi ayuk pung nipan dagi nipan ka minute nifumanga fauba Pauna Bazar gi Masjid Road dagi Kakulong fauba Maharani Thong BT Road Mahabir Pharmacy dagi Ibohal Cycle amadi Polo Ground da thihumbagi thabak jathakre thihumbagi thabak adu Imphal West District Police ki Additional SP Operation Aribam Ghanashyam Sarma gi miteng makhada jathakibani Thihumba aduda mapamadugi miyoi chatret ka humphuni thoigi verification chathaki maduda masagi saktak che yaudaba miyoi nifugani thoi phagat khibaga loinana makha taba wahang pahang chathanaba city police station da sinakre hairi All Manipur Muslim Organization Coordinating Committee Amokoka Lenga Kayana Kiba Wafam Singh Thabakta Onthok Trabadi Lakadoriba Lok Sabha Mikhalda BJP gi Mirepta Mayok BJP gi Mirep ki Mayokta Leigani Haina Amokokna Lenga ki Pukning Chingsilakli Ngasi hata dalaiba loop asigi office da Paumi Singha unabada loop asigi President SM Jalal na Fongdorakpada Mantri Pukri Amadi Khetri Bengun
awachingda eviction tawkiba aduga mari lenana laingaka amukoka yanaba puraktuna agreement ama tawgadaba adu ngasi fawba tawdana leidi loinana wakaf board ki makhada oja chamaga yankhai laurabasu ngasi fawba regular tahandana thamliba asi athuba matamda agreement tawba amadi oja sing regular tahangadabani hairi makhatana mahakna hai प्रधानमंत्री जन विकास कार्यक्रम की सेंफम माइनॉरिटी सिंगदा फंगहनरिबा असिगी मरी मखोंग सिंगसु लेंगाकना पुथोकदबनी करिगुंबा हाइरिबा डिमांड सिंग असि लाखलिबा लोकसभा इलेक्शन की कोर्ट ऑफ कंडक्ट चटनद्रिंगै ममांगदा थबकता ओंथोकत्रबदी मिखल असिदा बीजेपी की मायोक्ता लेगनी हाइखी अतमनना माइनॉरिटी सिंगी लम लौशनना बखोनखिबा पिक एंड चूज ओइबा मोंगदा फॉरेस्ट लैंड एक्ट की बखादा इविक्शन तौगनी हाइदना अदुमाइना यामना मिनुंगसी याउदना तौबिखिबा मदुदगी ngasi फावबदा हारिबा खुंगंगसिदा तौखिबसि नतबा अतोप मफम अमा फावबदा तौबगी वाफमसु लेतरी अदुना मदैदा अवाबा ताखरबा युम लेजत्रबा मियोय कयामना ngasi कोचत चलगा रिलीफ कैम्पदा अमदि तोान तोान मफमसिंगदा वाना लेलिबा मियोयसिंग असि अखोयगी लमदमसिगी प्रजा ngakतनी अखोयगी लमदमसिगी चिलिदाउ ngakतनी हाइबा वाखलसि खनबिरकांदा मणिपुर सरकार सिविल सोसाइटी ऑर्गेनाइजेशन सिंह फमिनरगा यानखिबा अदुबा वाफम सिंह अदुदी फजन थबक तो अखोय ओंथोहन लोकसभा मिखल का मरी लेना कांग्रेस की जन संपर्क अभियान कैंपेन मोइरांगी हानगी एमएलए एम पृथ्वीराज नंगासी सुनिसिफाइदगी हौदोखरे मोइरांग ब्लॉक कांग्रेस कमिटी ने सिंधुना चथखिबा कैंपेन अदुगी मांगोइनना कंस्टिट्युएंसी अदुगी पोलिंग निफुगी मनुंगदा लैबा युमथोंग खुदिंगदा चंगदुना बीजेपी लेंगाकना चथरिबा असोइबा अरानबा कयागी मतंगदा खंगहनखी एमपीसीसी की जनरल सेक्रेटरी की थौपुरिबा मोइरांगी हानगी एमएलए एम पृथ्वीराजना थौरम अदुगा मरी लेना हाई बीजेपी लेंगाकना तौरिबा असोइबा अरानबा कया असि लाखलिबा लोकसभा मिखलदा माइथिबा पीनबा पांदमदा कैंपेन असि हौदोकपनि हाइखी युमथोंग चंगजना कांग्रेस कर्मी पुनगा अंगम पैसा से नीब चंगदरी पैसा की पर्सेंटेज वाइज है AICC पर्सेंटेज खरा PCC खरा देन अखोई डिस्ट्रिक्ट खरा ब्लॉक खरा लेजहगनी मेन होइबा पांदमदी अखोई पैसा खक्तगी नते अखोई कांग्रेस पार्टी से ग्रास रूट लेवल दगी अखोई मपांगल कलहनबा हनकी लाकदब लोकसभा मिखलदा विधानसभा अखोई पोलिंग सेशन कांग्रेस कर्मी याम लिंगना लेरकांदा बीजेपी मागी कम्युनल होइबा एजेंडा से मखोइना माइथिबा पीनबगी कोई पानमजब अदुगुंबा कैंपेन मखलमनी आइना थम हौजिक सानबगी पाउदा डिस्ट्रिक्ट यूथ अफेयर्स एंड स्पोर्ट्स ऑफिस इम्फाल ईस्ट न सिंधुना खेलो इंडिया स्पोर्ट्स फॉर पीस एंड डेवलपमेंट की मीटिंग मखादा चही 13 की मखादा लेबा नुपा मचागी ओइबा फुटबॉल टूर्नामेंट की फाइनल दा मंगाल FA खबम अमदी HUFC हैंगांग अनीना लंबा तौनरगनी ngasi ayu Kumalampak Sports Complex ki artificial turf ground da sanakiba tournament asigi ahanba semi final da Mangal FA khabam gi sanaroi M Stalin TI's Lilin amadi Ice Kiran TI's Jackson amadi S Topper na Panjil amamam chanduna KSYC Khuraibu Panjil manga sinoda maithiba piram laga tournament asigi final changbangam ki ngasi sanakiba tournament asigi ani suba semi final dana HUFC hengangi sanaroi Z Lee amadi Rohan anina Panjil amamam chanduna PYPC bu maithiba piram laga tournament asigi final changbangam ki Team Tarama thoina saruk yaduna knockout basis se chathariba football tournament asigi hayeng final match sanaragani Ahanba BBM Memorial Trophy Veteran Football Tournament TRBSA Malom Maipakre United Veteran Football Association Manipur gi meeting makada Imphal East Veteran Football Association Sinduna Laikhidraba S Brajabidhu amadi W Mohendro anibu ningsingba oina ngasi SWC Nungoi gi sanabungda sanakiba tournament asigi manga suba league ta TRVA SA Malom gi sanaroi Raman amadi Moba anina Panjil amamam chanduna FBFA Uyumpokpu Panjil ani amada maithiba piba ngamkhi chathariba tournament asigi ngasi sanakiba taruk suba liktana TBSFA Taubungkhok amadi VSAI Thamaiban Panjil amamam chanaduna match asi draw takhi
Taret Suba Late Koizam Yaima Memorial Veteran Football Tournament VFC Team A Singjamai Kakwa Semi-Final Jangkre. Ngasi akampata laiba 11 Star Sporting Union gi sanabungda sanakiba tournament asigi hanba quarter final gi match aduda VFC Team A Singjamai Kakwana KMVFA Kakchingbu Panjil Ani Amada Maithiba Piram Laga Jatharakliba Veteran Football Tournament asigi semi-final changbangam ke tournament asigi semi-final changkraba VFC Team A Singjamai Kakwagi Sanaroi Jeffy Amadi Samson Anina match asigi kuntaret amasung nifumatoi suba minute singda Panjil amamam chanki Akampa Veteran Football Association Sinduna Chathariba Football Tournament asida team Taragum Doina Sarukyari Hayeng Ani Suba quarter final match Sanaragani Taret Suba MVCA T20 Cricket Tournament YWC Langthabal Amadi Champ Khagempali Animai Pakre Ngasi Ayuk Langthabal Public Ground Manipur Veteran Cricket Association Sinduna Sanakiba Tournament Asigi Nipan Suba League ta Tos Ngamkiba Cyclone Thamaibana Batting Hana Sanakiba Match Asigi Apiba Over Kunda Wicket Taramak Turaga Ranchamaga Supna Taruk Laubangamki Match asigi ani suba batting sanakiba YWC Langthabalna over tara nipanda wicket manga turaga rancha maga tara lauduna match asi wicket manga da maipak pangamki match asida wicket mari laubangamkiba YWC Langthabalgi bowler Rajeshna man of the match taki Chathariba tournament asigi ngasi sanakiba nungthilda sanakiba mapan suba ligtana toss ngamkiba champ Khagempalina batting hana sanakiba match asigi apiva over kunda wicket nipan turaga run chamaga yankai nithoi lauki masigi paukumda match asigi ani suba batting sanakiba LCCC chajingna over tara mapanga wicket ball mangada wicket taramak turaga run chamaga kuntraga nipan khak lauduna match asi run taraga marida maithibanangki Match asida run yankai nithoi amadi wicket ani lobangam kiba Champ Khagempaligi all rounder Zodibana man of the match take team taret na saru yaduna chathariba tournament asigi hayeng league match ani sanaragani Aroy bada bulletin asig headlines amhana miyam da thamjari Manipur State Assembly Mifam gi ngasi aroi banumita demand for grants mangagi apunba senfam lupa koti lising amaga nifumathoi lakh manga lising yankai mari gi senfam house ta pass tawkre Mitai Maitai bu schedule tribe lister chalhannabagi thabak paikhatpa hore haina Chief Minister Nongthombam Birena ngasi Assembly Mifam gi aroi banumita fongdokre Manipur Human Rights Commission Financial Amadi Staff Yauna Infrastructure ki award pakaya leibana mapung pana mathau tawba ngamdre hairi MSPDCL gi lineman singna makoibu regular tahanbiyu haiba demand tawraduna ngasidagi thabak lepagi khongjang changsin ba hokre Amasung Tangkul Furuki Maru Marang Hunbagi Amatangai Kumhai Luira Fanit English Singani Taramapan Ngasi Ukrul District Hungpung Village da Harau Tayamna Pangtuk Pahokre